Kuki Nupisingna Security Force Changdanaba Athingba thamlambadu yanaba purakpadagi handokre. Tengnopal District ki New Saizang Village Mapada Kuki Nupisingna lambi thatuna Howland Fire amasung Team Minau Khulda Security Force sing changbada athingba thamlambadu yanaba purakpadagi handokre. Security Force na Moreda laiba Integrated Checkpost agi Howland Fire amasung Team Minau Village fauba patrolling chatpa hokre. Ningsingba yabadi numit kharanigi mamangda Tengnopal District ki DC Krishna Kumar SP Rahul Gupta 5 Subasam Rifles ki CO Rahul join yauna Kuki Nupisingna mifam ama pangthoktuna yanaba purakpadagi Security Force sing changbada athingba thamlambadu handokhibani. Athingba handokhiba aduga iroina nangasi ayu anganbada Tengnopal District ki SP Rahul Gupta gi miyeng makhada district asigi additional SP Ops Riyadudin na luchingduna patrolling chatpa hokhibani. Hojik fawbi oina mifami pun natraga kusokulai fagatpagi paudi leitri tutorial galamdagi lokocharake Anauba laingak semnaba miyanggi mihusing masing suna lairabaso hojik fawba sem mangamdribasi karigino. Chief Minister famdagi N Biren bu lawthoknaba Bharat laingakna honaragle haiba asi N Biren masamak mangjongnana adumak khangnamgani haibasi Manipur miyamgi achetpa thajabani adumakna mahakpu Delhi-da kausilaba matungda Delhi-gi luchingbasingna wari sanaraba matungda Samit Patraga Imphal-da amuk thoraklaga yamna thajadaba mawongda CM famdagi resign tawbagi cherol adu Manipur-gi governor-da pisinkhibani. Loinana governor na su ayaba pikhibani oiriba phibam asin takpadi N Biren bu Chief Minister oina makhata na thamningdre haibasi Bharat laingakna tawthorakliba thaba asina takle haiba yai. Bharat laingakna hanagi CM Biren da karamba miyekna yengi haibasi su adumak N Biren masana khangjaramgani khali maduna CM famdagi masamak lawthorakadawre haibagi ingit asi matam kayagi mamangdagi chingnaduna laklabanina mahakpu CM famdagi lawthokrabasu anauba BJP lainga ama semnabagi damak CM oinaba BJP gi MLA singi maraktagi miyoi ama hana sem saduna thambagi lawfam thokpa thokdo asi CM famdagi resign tawkraba N Biren na lawfam thoi haina khali adubu hojikti N Biren CM famdagi resign tawkraba matungna anauba BJP sarkar ama semnaba miyamgi mihut oiriba MLA singi masing suna laina anauba luchingba ama khanba ngamdre oiriba phibam asina BJP gi MLA singi marakta mot manadre amaga tinaba yadre Mama Laibak Manipur gi demakta khanduna makhoi masel kathokpana mang thaduna amato oina punsenduna luching mama khanduna anauba lainga ama semba ngamde haibasi mayek sengna takle haiba yare. Hojik fawba anauba lainga ama semba ngamdana leiriba asina nahan makhai Manipur gi laingak sasan tawramliba BJP gi laingak adu mapangal kanba laingakni. BJP gi MLA minister singi marakta nungsi chanana leiminei haina miyamna khalamba adudagi pura una tainaba haibadu oire isinga thawga tinaba yadabagum BJP gi MLA singi marakta luchingba oiningbagi akanba lan soknaduna leiramle haibadu hojik anauba sarkar ama semba ngamdaba sina mayek sengna takle haibadu laloidra khali amaromda hanagi CM N Biren bu Bharat laingaki luchingba singna luna chana tawba afaba mari leinabani haina Manipur miyamna thajaruba adusu aremba oire haiba yare. Masigi khudamdi hanagi CM N Biren na war on drug ki thabak paikhatuna Manipur dagi mayai kaba nisa maru fangna muthatnaba umang wamang kokthoktuna popi thaba thingnaba hotnaba Manipur da mitop changlakpa ngamdanaba NRC chetnanaba thabak paikhatnaba hotnaba masigi mathakta biometric lawbagi thabak paikhatuna mitop masak khangdoknabagi thabak lawkhalakpa kaya asi Bharat laingakna chingjawgumna lepiramdre haibadu su mayek sengna takle haiba yai. Mathakta pankriba Manipur kannaba thabak sing asi N Biren na CM oiringai matamda thabak paikhatpa horakpada Kuki terrorist singna Manipur da landaraktuna ngasi thokliba lan asi thokhibani. Adubu Kuki terrorist sing landarakhiba matam aduda Bharat laingakna chongthoktuna CM Biren gi damak Bharat laingakna chingjawgumna leptuna leiri mahakna paikhalakliba thabak sing asi malemgi leibak singnasu soidana mateng pangani maduna CM Biren sokpa yaroi Manipur kaiba yaroi haiduna Manipur da landarakliba Kuki terrorist sing adu takhainaba hotnabagi lawfam thokpa thaudang adu thabakna utuna chapchana loramba tarabadi ngasi Manipur da oiriba phibam asi oiroi haina khali maduna Bharat laingakna Manipur da yengliba miyeng asi karino haibadu ex CM amadi Manipur miyamna khangfam tui haina khali masi mangnani hojik Manipur da BJP lainga ama semnaba miyamgi mihut oibasingna masing suna leina miyamgi luchingba ama khanba ngamdana leibagi maram oigani adubu Bharat laingakna kari karamba khongthang lawrakadage haibadudi yengba tari pumnama asi Delhi na yeiba punglonda jagoi saraga ngawjaba miyamgi mihusing oirubadagini haibasi madi khangpham thokpra haina khali.